Kangpupi district ki Ireng Naga Khulgi get waiting shed yauna Khulasigi polam kaya kuki kulai paiba singna amang ata thokalambagi mathakta Khulasigi memorial stone da kuki land amadi stay away isinduna thanamlei Thawong asibu yaningdaba phongdoktuna khulasibu fauduna chaliba Kangpupi Churachandpur lambi thengduna khongjang sangsiluba Ireng Naga gi khunja singbu lenga ka shu taunariba KNFP gi khulai matik chana paiba kadar kunthra romna state amadi central forces singi mamangda kihan khangalamle security personnel sing yengduna lehore hairi Hiram Singh asiga mari leinana impact news na phangba pauda Naga singi lamsarukta kuki singna umang kokthoklaga popi thaba shugi camp hangba madi anoba lambi semjilakpana chingba amata tauba yaroi haibagi wahungda Naga furupki lalhoba singa madi kuki singa gi marakta thaudo kaya thokraba matungda ngarang numidang thawong asi chatharambani Kuki singi thawong asibu yaningdaba phongdok poina ngasi ayuk pung 10 rom taba matamdagi Ireng Naga khulgi khunja singna khulasi fawraga chaliba Kangpupi Churachandpur lambi thingduna khongjang sangsanki khongjang aduna maram oraga lambi asada lakpa kuki furupki gari kaya panduna lainaki adubu nungthil pung 1:30 rom taba matamda masana masabu tiger kauba KNFP gi leader ni haizaba miyoi amana Ireng Naga khulgi chairman da phone tawraktuna Lambi thingliba do handoktrabadi Naga furupki miyoi singda khut thagani haina kihalakhi loinana nungthil pung 2 rom taba matamda khulai matik chana paiba kadar kunthra rom laktuna khongjang sangsiliba miyoi singda akanba warning tawramkhi aduda mafam aduda duty taduna laikhiba CRPF amadi Kangpupi district police ki personnel singna adumak yenglaga laihokhi hairi Security personnel singi mamangda micham miyambu shuda laiba kadar singna fong na thoraktuna kihalambagi thawong adubo Ireng Naga gi khunja singi maikai digi penda bu phongdorakhi loinana thawong aduda chenaba khudimak chairak pibiu haina mari lenaba singi pukning chingsilakli